Ngasidagi Parliament mifam hauragani Manipurgi bill ani puthokadauri. Union Cabinet na mangjongna lawkhiba warifki matungina hayengdagi Parliament ki ningtham mifam chathaba hauragani tha asigi taraga mapan fawba chathagadaba handaki mifam asida Union lenga ki maikaidagi bill sing puthorakpada Manipur Goods and Services Tax Second Amendment Bill 2025 amasung Central Excise Amendment Bill 2025 yawgadauri. Parliament ki chatnabi matung ina hayengdagi hawgadariba mifam asigi mangoina ngasi all party ki mifam ama pangthokre. Mifam asigi mangoina na Parliamentary Affairs Minister Kiran Rijiju na Lok Sabha amasung Rajya Sabha da leader sing oriba political party sing imute sing asu tongan na mifam pangthoki masigi matungda Business Advisory Committee ki meeting pangthoklaga Sabha anima ki Business Advisory Committee ki meeting sing su pangthokhibani hari Sabha anima ki floor leader sing Unaraba matungda Kiran Rijiju na paumi singi khuthangda parliamentary debate sing haibasidi constructive oigadabani amasung ayet apan thoaloidabani haiki pangthokadariba mifam asi winter session oibani na member pumna mangna akan mamong da chinda paudana roidabani debate haibasi parliament ki saruk amani amasung handaki mifam asi da ayet apan pirak loithajai haina su phongdokre adum oina mifam asi mathang thagi taraga mapan fawbo chathagadaba oirabasu discussion chathagadaba numit masing disupna tagi taraga manga khaktani amaromda hayengdagi haugadoriba sabha animaki mifamda Lok Sabha da opposition ki deputy leader oiriba Congress ki Gaurav Gogoi gi maikaidagi di hanaki mifam asida electoral roll sing da chatharakliba special intensive revision SIR gi matangda soidana khanagadabani karigumba asegumba debate makhalasi puthoktuna khanaroi hairabadi house animaki thabak thoram singda ayet apan thorekani haina su phongdokre mafam asigi mangoina na ngasi pangthokiba all party meeting da saruk yakiba Congress ki General Secretary in charge communication Joyram Ramesh ki maikaidagi di union lenga na handak Delhi da thokiba bom pokhaibagi thawdo aduga mari lengna national security gi matang da su khananaba Congress ki maikaidagi taksin gani hairaduna Prime Minister Narendra Modi na luching union lenga na democracy loishin ba pamle amasung parliament ki chanabi singbu phumjin na bahonare haibagi maral sikre ngasi pangthokiba mifam da saruk yakiba Congress ki mute singi maikaidagi handaki mifam asida national security air pollution border list ki aseng masak lepthokpa longmi singi issue yauna leiba asigi foreign policy ki matangda marik chumna khanagadabani haiba wafam phongdoraki amadi Prime Minister amasung Home Minister na leiba asigi democracy loishin ba amasung parliament ki kanglon sing thupchin na honaroidabani haiki Samajwadi Party ki maikaidagi so handaki ningtham mifam asida SIR gi matangda khana si yadravadi parliament ki thabak thoram sing pangthokpa yahaloi haiba wafam phongdorakre mifam asigi matungda party asigi luchingba Ram Gopal Yadav na phongdokhibada election commission na chatharakliba SIR gi matangda khanabada union lengang na ikai famthokte haiki Trinamool Congress ki Kalan Benjina su paumi singda phongdokladuna hai ayha ki party gi maikaidagi di SIR amasung MG Narega gi matangda khanagadar haiba wafam mangjongna na pukhatkiba leikre adubo hojik fawbada hiram ani sigi matangda soidana khanagani haibigi ayaba leitri karigidama hiram asigi matangda khanasi haibada yaroidoribano hangladuna speaker gi maikaidagi su union lenga ki maikaidagi khanna ningde haibigi wafam phongdorakle haiki loinana karigumba parliament na masigi thabak thoram sing asi lengang ayaba khaktamak tawgani hairabadi opposition leibigi karikana ribagi haina su hangki Parliament ki mifam da ruling bench na house ki madam chada 70 ki chang da lobani na opposition ki so ahen ba matam pi gadabani hairaduna Trinamool Congress ki MP Derek O Brian su opposition ki maikaidagi khanasi hairakliba SIR gi matang da discussion pangthokadabani vote level officer Nifu hena sikre hairaduna chatharakliba SIR asi maming kakthat pakhakta da target oigadabana ti haki mi pham asigi mangoina nangasi pangthokiba all party meeting gi matungda DMK gi Chiruchi Chibansu lenga ki maikaidagi bill taragamari puthokna ba tharang tawrakle aduga opposition ki maikaidagi su common issue oina SIR gi matangda khanana ba pukhatkani haiki amaramda CPI gi MPP Sandos Kumar nadi Delhi da bom pokhaibagi thokdok thokraba matungda oirakliba national security gi issue SIR gi thabakta yaurakpa irregularity sing amasung air pollution gi matangda handaki mifam asida soidana khanagadabani haiki yagi petrochemical factory amasung pharmaceutical industry sing na niyom kaina petrochemical supply tawduna Myanmar da methamphetamine sunglabra haibigi chingnaba leire ED na narco financial investigation tawduna red chathakre India ke Wangnongpok state singdagi maru oina Mizoram amasung Manipur yauna Myanmar da sungba narcotic drugs methamphetamine gi product sing Central India amasung Northern India da marang kaina supply tawba thengnarakpadagi Information Department na ED Mizoram Manipur dagi horaga Gujarat ki mafam singda narco financial activity leirabra haibigi chingnabaga loinana paksna red chathakre Agency ki pauna hai Myanmar romdagi chatharakliba narco trade activity sing asi India da chauna singna boirakpa maram na karam tauna methamphetamine
gumba drugsing asi songbada sizinariba petrochemicalsing asi narcotic drug factory-singda karamna India-romda ki yaholibano haibagi investigation adu India Narcotic Bureau amasung Enforcement Department na su moto case ama lokhatuna investigation chathaba hukibani. Investigation gi ahoba maktada Myanmar machasing na India gi GST amasung sendong gi damak lana sizinare haiba khangmangam ki investigation aduda investigating agency singna Myanmar da based over senjau paiba drug lot singna India dagi huranduna paiba GST number sizinare haiba su khangmangam ki hariba GST number sing asi Manipur amasung Mizoram da laiba miyoi singna sizinaba number singni hariba GST asi sizinaraga masing yamlaba petrochemical sing order loduna B2B pharmaceutical platform gi khuthangda Myanmar da sungnaba drug laibada sizinai masigi chawrba khudam di drug smuggler ga samnaba India gi drug mafia singna India amasung Myanmar ga lonaba ningthina sambal khadaba mafam Mizoram gi oina champai amasung Jakhothar amadi Manipur gi oina Mori Tamu corridor singda hariba drug sungbada sizinaba petrochemical asi Myanmar da pusilaba matung Myanmar da waste over drug factory singna heroin powder amasung methamphetamine semlaga Manipur gi Mori Mizoram gi Jakhothar romda pusilakpagi red route lambi asi khangdokpa ngamle amadi investigating agency singna makhadana sizinbada digital forensic amasung financial analysis tawba matamda Assam gi Karimganj tagi Abu Saleh Saif Uddin na West Bengal da lupa crore 11.42 deposits tawba thengnare Aizol dagi Lalampari na lupa crore 53.8 tongan ba account gi khuthangda samda deposit tawba thengnare hariba tongan ba account sing asi Mizoram Manipur, Nagaland, Tripura, West Bengal amasung Delhi dani hari aduga Mizoram da based tawba Henry Lanbak Singha associate na su lupa crore 18 dagi crore 22 fawbagi value oigadaba pharmaceutical chemical sing tongan ba India da based tawba factory dagi order tawduna laukthokkhibagi record su phangbangamki ED amasung investigation agency na chathakhiba rate aduda punna bank account 28 freeze tawsin khibaga loinina lupa crore 19 gi amount su freeze tawkhi hariba freeze tawbagi thabak sing asi under section 17 1A of PML gi makhada tawbani hari case asiga mari leinana ED na Gujarat based tawba chemical supplier Kolkata gi cell company gi director amasung hanagi custom director oiramba yauna miyoi nifu samantha duna ED da explanation tawnaba khangankre hari IDP singi naknana thabak tawrakhiba BJP khaktani sarda state asida irang thokraba matungda awaba taraba miyam IDP singa khwaidagi naknana thabak tawrakhiba party di BJP khaktani Environment kadnaba BJP gi lengang na lokhiba step adudi achumba khongthangni akoibagi khal kaihandana balokhatkhiba thabakni Congress ki matamda naw chaholamba khara na ngasi miyam wahalibasi yamna nungaiti haina BJP Manipur Pradesh ki President A Sarda Devi na phongdokre wafam asing asi mayang Imphal pangthokiba Atmani Bharat Sanklaf Avian Vidhan Sabha Samilanda Sarukyar duna phongdokhibani thoram aduda Manipur Legislative Assembly gi Speaker T.H. Saitabarta mayang Imphal AC gi MLA K Rovindro amadi BJP gi MLA sing loinana party gi luchingba kayana sarukyakhi A Sarda Devi na hai Manipur gi thokliba irang asigi matungda lanjenarak basinga khwaidagi naknana awa ana tanaraga leiba party di BJP khaktani yet kadaba party thora u chap chaba record amadi proof piu BJP na lanjenaraba Mirol bi nupi singtagi oiba khanaba relief camp ama hangdoklaga punna nupi chamaga marfu taraga tarukna angang chaniga ama tekta kaidana unakhi camp asida lamdam asida lariba nupi love organization laktuna yengbirakhi mateng pangkhi adubu Congress party gi oina su nupi gi lariba luchingbi kaya aduna nongmata lakhide political party amatagi mihut ukhide irang asi hek thorakpa matung dagi party gi lariba MLA kaya na angam bathakta mateng pangna duna lakli competition tawragadi IDP singa yamna nakna kayam loina khi haiba president ama oina proof oina piba ngamgani miyamgi sentimenting thina khangna tumina thabak tawkhibani mathamaduda laikhiba BJP gi laingangna lokhiba step adudi achumba khongthangni akoibagi khal kahendana lokhatkhiba thabakni Congress gi matamna naw chaholamba khara ngasi miyam wahalibani BJP na ngasi fawba Manipur gi maroi ba thabak kayada mangjil thaduna tawraga lakli PM Modi gi mieng makhada yum khudingmakta kannaba pirakli isagi akhang ahi sing puthokuna sendal lambi ama lehena bahona hali haina phongdokhi Khanongpok Asia gi leibak singna icha amasung landslide amiyoi chamanga hena sikre Khanongpok Asia gi leibak ahum da kana chutharakiba nongna ising ichaw sing amasung landslide sing thoanuna miyoi chamanga hena sikre haina ngasi official singna phongdokre mayum thadolakhraba miyoi lising kayagi relief pibagi thabak sing makhadana chathari Malacca Strait tang thokpa tropical storm amana nong kana chutha halakhi amasung nungsit kana sil
sithalaki maduda Indonesia, Malaysia, Thailand pak charaba mangtakpa ama mayoknaki. Indonesia da 336, Thailand da 170 amasung Malaysia da ani siki kha thangba Thailand na mi million ahom rom amasung Indonesia da million 1.1 rom sokre. Masida natana tongana Bay of Bengal da ithat laibak Sri Lanka da cyclone Didwada da mioi chamaga marfutaraga humdoi sikre amasung yum lising aniga yangkai mangtakre. Atai mioi Chaniga Kungani su thiba khangri amasung laiba adu da million tangkhai ama hena sokre. Sri Lanka gi konung Colombo gi awang thangba saruk singda Kelani Turel gi ising imai thu na wangkhalakre haina District Management Center DMC na haikre. Cyclone adu awang tamna India romda thang junumita chatkre. Cyclone adu na mangta halamkiba adu thengnana bagidama President Anurag Kumara Disanai ke na thang junumita state of emergency ama lauthokre amasung international tengbang gidamak appeal tawkre awa tengbangi tharak-tuna amasung rescue mission sing pangthoknaba crew ga loina na helicopter ani tharak-tuna paukhum pirakpada Indian ahanba oiki. Ngasi nomaijing numita chopper ani amagasu thaba asida yauragani haikre. Sri Lanka Air Force ki matung ina Pakistan su rescue team sing tharakli. Extreme weather system aduna yum lising kun mga amasung miyoy la amaga lising ni futare lengang na chalaiba matam kharegi oiba mafam singda changjafam laukre. Ising ichaw sing aduna mayumda laiba yadabadagi chenthoklakiba matung atopa miyoy lakma pan galising humpugani pan amagasu tengbang mathau tari. Mara laiba fadrabadi khongjang changsilagani ngarang ayu angan bada walking chotpa miyoy ama car amana thopna halambada chenariba car amadi car adu buthorakpa miyoy December ani fawbagi manungda faduna chairak pidrabadi akan makhongjang changsilagani haina JC against hit and run case of Firemam Mikoi Chan Singagi convener PS Arun Kumar na phongdokre Moirang Mayai Laikai Mandafta mihat adugi matangda semkhiba JC na miyamgi oiba mifam ama ngasi pangthoklaba matung waref lauraduna media da wafam asi mangna phongdokhibani JC ki convener PS Arun Kumar na makhata na hai ngarang ayu angan bada PS Mikoi Chan asi Central Lambida walking chat kibani adubu car amana thomduna mafam adumakta da laikhidre Mikoi Chan mo thomlamliba car duna mioi bagi minungsi amata utana lona chen khiba dunga si fabo police na faba ngamdri maram aduna Mikoi Chan gi mihat adugi matangda Lekai gi miyam amadi imung manung yauna mifam pangthoklaba matung JC against hit and run case of Firemba Mikoi Chan Singh haina kauba JC asi semduna waref kaya laure waref sing adudi Mikoi Chan hatpada chenariba mioi adu puthoktriba fawba asi bhakchang lodaba chenariba mioi adu chahi asigi December ani fawgi manungda Moirang police na puthokadabani JC na thariba matam asi fawgi manungda chenariba mioi adu puthokpa ngamdrabadi JC amadi Lekai miyam na Moirang da lairiba CSO miyam ga khusam na duna akan makhongjang changsilagani haiki amaramda Mikoi Chan gi mihat adugi matangda Moirang mayai lekai da Lekai asigi maira pai bising na wakat mifam chathaki wakat mifam aduda mihat pa thuba matamda puthou minungsi leitana mihat pa matik chaba chairak pigadabani haina thaba play card sijina khibaga loina na JC na lawrak waref ta puna saruk yagani haina maira pai bising na su JC da sawatkhre lida mathol mari ge building mai chak pada mioi mari sikre South Delhi gi Sangram Bihar da laiba khongum dukan amada ngasi mai chak pagi achoba thaudo amada mioi mari sikre amasung nupi ani sokre haina Delhi Fire Service official singna phongdokre sikhiba mioi mari adugi manung dagi anidi masak khangma ngambagi wangmada maina chakre makhoigi masak lepangamdri atopani adudi Anita Kuntraganipan Satender Kuntraganipan ni haiba masak khangma ngamle haina official singna haiki mathol mari gi building amagi ground floor da laiba dukan aduda mai chakpa adugi matangda makhoina PCR call ama phangki haina police na haiki police na mafam adu yawbada building pumbadu maina yomsenduna lairami mai adu mathaklomda sandoktringi mamangda ground floor da laiba khongum dukan adudagi chakpa horakhibani thajai haina senior police officer amana haiki mafam aduda mioi mari sina phangki aduga asokpa nupi ani building adudagi rescue tawki amasong hospital amada purakre haina officer amana haiki asokpa nupi ani adugi fibam yengsenduna lairi haina mangna makha taki mafam adu inspect tawnaba crime amasung forensic team sing kaukre amasung mai chakpa adugi chapchaba maram adu khangnaba evidence khomjeli haina police na haiki California da pangthokpa birthday party amana Nongmei Kapsallkhre mioi mari sikre tarana sokre Northern California ge Stockton da angang amagi mapok numiki thoram pangtholingai da Nongmei paiba mioi amana Nongmei pangkap da kablakpadagi mioi mari sikre amasung tarana sopan nangkre hari San Jauquien County Sheriff na thamlakpa warol amana Nongmei kapagi thaudo ado San Francisco gi Nongpuklomda mal yangkhairom lamna leiba Lusai Avenue da laiba commercial complex amagi hall da angang amagi mampok numit ki party pangtholingai dani hari Sheriff office ki wangangloi Heather Brett na thamlakhiba warol amada nongmana panduna khudong thiba nanglaba sing adugi manongda angang sing amasung mapung marik faraklaba mioi sing yauki nongmoina panbadagi soklaba mioi sing adu Hospital da layang naba pukhatkre adoma pumioi sing adugi fibam official oina phongdorokpa laikre Nongmei kapagi thaudo aduga mari lainana emergency crew amasung tongan ba law enforcement agency singna mikum naom singna laikhibaga loinana thaudo adu atamnana tawkhibo oiramgani haina su phongdoknaraki
ꯗꯤꯇꯦꯛꯇꯤꯚꯁꯤꯡꯅ ꯍꯥꯟꯅ ꯊꯤꯖꯤꯟꯕꯗꯒꯤ ꯐꯪꯂꯛꯈꯤꯕ ꯑꯃꯗ ꯊꯧꯗꯣꯛ ꯑꯗꯨ ꯇꯧꯒꯦ ꯌꯥꯎꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯐꯥ ꯃꯤꯄꯨꯟꯒꯤ ꯄꯥꯎ ꯑꯃꯠꯇ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯈꯤ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ ꯐꯤꯟꯂꯦꯟꯗꯅ ꯃꯊꯪ ꯆꯍꯤꯗꯒꯤ ꯄꯥꯀꯤꯁꯇꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯝꯕꯦꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯀꯣꯛ ꯊꯣꯡꯕꯗ ꯂꯩꯔꯤꯕ ꯐꯤꯟꯂꯦꯟꯗꯅ ꯃꯊꯪꯒꯤ ꯆꯍꯤꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟ, ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯦꯝꯕꯦꯁꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯐꯤꯚꯝ ꯑꯃꯁꯨꯡ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯃꯔꯤꯗ ꯍꯣꯡꯂꯛꯂꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯤꯟꯂꯦꯟꯗꯅ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯑꯦꯝꯕꯦꯁꯤ ꯊꯤꯡꯖꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯐꯤꯟꯂꯦꯟꯗꯒꯤ ꯐꯣꯔꯦꯟ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯂꯩꯕꯥꯛ ꯑꯍꯨꯝꯒꯤ ꯑꯦꯝꯕꯦꯁꯤ ꯃꯊꯪ ꯆꯍꯤꯗꯒꯤ ꯊꯤꯡꯖꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯐꯤꯟꯂꯦꯟꯗꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯏꯂꯤꯅꯥ ꯕꯥꯜꯇꯣꯃꯦꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯕ ꯅꯦꯠꯋꯥꯔꯛ ꯃꯤꯁꯟꯁꯤꯡ ꯇꯨꯡꯒꯤ ꯁꯤꯡꯅꯔꯛꯄ ꯀꯌꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯄꯔꯦꯇꯤꯡ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯑꯍꯣꯡꯕ ꯂꯥꯛꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯄꯥꯟ ꯂꯩꯕꯥꯛꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯊꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯐꯤꯟꯂꯦꯟꯗ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯐꯤꯚꯝꯁꯤꯡ ꯑꯁꯤꯅ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯗꯒꯤ ꯂꯩꯕꯥꯛ ꯑꯍꯨꯝ ꯑꯁꯤꯒꯤ ꯑꯦꯝꯕꯦꯁꯤ ꯃꯊꯪꯒꯤ ꯆꯍꯤꯗꯒꯤ ꯊꯤꯡꯖꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯄꯥꯏꯈꯠꯈꯤꯕꯅꯤ꯫ ꯐꯤꯟꯂꯦꯟꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯝꯕꯦꯁꯤ ꯊꯤꯡꯖꯤꯟꯅꯕ ꯋꯥꯔꯦꯞ ꯂꯧꯔꯛꯈꯤꯕ ꯑꯁꯤ ꯏꯁꯂꯥꯃꯥꯕꯥꯗ ꯑꯃꯁꯨꯡ ꯀꯥꯕꯨꯜꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯄꯗꯒꯤꯅꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯆꯌꯣꯜ ꯈꯔꯁꯤꯗ ꯀꯥꯕꯨꯜꯒꯤ ꯑꯦꯌꯔ ꯁ꯭ꯄꯦꯁ ꯈꯣꯡꯒꯣꯏꯅꯗꯨꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯀꯌꯥꯅꯁꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯝꯕꯦꯁꯤ ꯊꯤꯡꯖꯤꯟꯈꯤꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯅꯣꯏꯕꯅ ꯑꯣꯏꯍꯜꯂꯛꯄ ꯂꯥꯏꯅꯥ ꯂꯥꯌꯦꯡꯕꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯆꯥꯗꯤꯡ ꯇꯧꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯂꯩꯔꯤ꯫ ꯀꯥ ꯍꯦꯟꯅ ꯅꯣꯏꯕꯅ ꯑꯣꯏꯍꯜꯂꯛꯄ ꯂꯥꯏꯅꯥꯁꯤꯡ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ $28 ꯕꯤꯂꯤꯌꯟ ꯆꯥꯗꯤꯡ ꯇꯧꯔꯤ ꯍꯥꯏꯅ ꯇꯣꯅꯤ ꯕ꯭ꯂꯦꯌꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯐꯣꯔ ꯒ꯭ꯂꯣꯕꯦꯜ ꯆꯦꯟꯖꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯕꯤꯜꯗꯤꯡ ꯑꯣꯟ ꯁꯛꯁꯦꯁ ꯇꯨ ꯁꯦꯀ꯭ꯌꯨꯔ ꯏꯟꯗꯤꯌꯥ ꯐ꯭ꯌꯨꯆꯔ ꯍꯦꯜꯊ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯤꯄꯣꯔꯠ ꯑꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯔꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝꯗꯤ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯃꯔꯝꯅ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯅꯥꯔꯛꯄ ꯌꯥꯕꯒꯤ ꯔꯤꯁꯛ ꯋꯥꯡꯅ ꯂꯩ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯀꯥ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯕꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯐꯤꯚꯝ ꯌꯧꯔꯛꯂꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯀꯦꯌꯔ ꯁꯦꯟꯇꯔ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯋꯥꯔꯜꯗ ꯀ꯭ꯂꯥꯁꯀꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯨꯕ ꯀꯝꯄꯦꯅꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯤꯡ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯇꯝ ꯆꯥꯅ ꯃꯊꯧ ꯇꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯍꯧꯔꯕꯗꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯥꯁꯤꯡ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯆꯪꯂꯤꯕ ꯁꯦꯟꯐꯝꯁꯤꯡ ꯀꯟꯕ ꯉꯝꯒꯅꯤ꯫ ꯂꯧꯈꯠꯄ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯐꯦꯠ, ꯆꯤꯅꯤ ꯑꯃꯁꯨꯡ ꯊꯨꯝꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛ ꯆꯥꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯂꯦꯡ-ꯑꯣꯠꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯕ, ꯌꯥꯔꯤꯕꯃꯈꯩ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯍꯟꯗꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯣꯠꯄꯒꯤ ꯆꯥꯡ ꯍꯟꯊꯍꯟꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯤꯜꯗ꯭ꯔꯦꯟ ꯏꯃꯔꯖꯦꯟꯁꯤ ꯐꯟꯗ (ꯌꯨꯅꯤꯁꯦꯐꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯔꯥꯎꯟꯗ ꯇꯦꯕꯜ ꯀꯟꯐꯔꯦꯟꯁꯇ ꯑꯈꯪ-ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯀꯥ ꯍꯦꯟꯅ ꯅꯣꯏꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕꯒ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯌꯨꯅꯤꯁꯦꯐꯅ ꯍꯟꯗꯛꯇ ꯐꯣꯡꯈꯤꯕ ꯆꯥꯏꯜꯗ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯒ꯭ꯂꯣꯕꯦꯜ ꯔꯤꯄꯣꯔꯠ 2025ꯇꯁꯨ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕ ꯃꯤ ꯃꯁꯤꯡꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯕ ꯍꯦꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯁꯨ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯔꯤ꯫ ꯏꯟꯗꯤꯌꯥ ꯌꯥꯎꯅ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯁꯥꯝꯂꯤꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯂꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯄꯥꯛ ꯁꯟꯅ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯥꯌꯣꯛꯅꯕ ꯊꯦꯡꯅꯔꯦ꯫ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯒꯤ ꯆꯍꯤ 5 ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯌꯥꯝꯕ ꯀꯥ ꯍꯦꯟꯅ ꯅꯣꯏꯕ ꯑꯃꯁꯨꯡ ꯑꯔꯨꯝꯕ ꯍꯦꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ꯫